Municipal the Ming Tabiri Basumbu Yamnam Anurada de Bine Kono Krumzari. Housek Maroiba Pauda Sankritan de Tarampang Tokre. Building bylaws Semduna Sana Hanabagi Pandamda Kanana Bagimi Pampang Tokre. Water Singi Kunza IDP Sing Masamasagi Mayamda Hanjan Hankre. Loinana Satisgargi Bizapur District Secretary President Singi Kutona Bagetoduta Sikiba Naxalite Kim Masing Tarani Panchokre. House of Pausan on Pizari Manipugi Nat Sangridambo UNESCO ge intangible culture and heritage of humanity ge lista jankiban me poning singdona sankritan de ge tharampang thokre Department of Art and Culture na Manipur State Kala Academy Manipur University of Culture Pala Loishang Sri Sri Gobinaji Temple Board amadi Manipur Nat Sankritan apunbaga punna khusamnaduna Palace Compound Laiba Chandrakriti Auditorium da pangthokpa Sankritan Dege Tharampa Aduda Sangnariba Manipuri filmmaker Aripam Sam Sarama Amadi Art and Culture Ge Commissioner Ait Gyandra Prakasna Athoiba Mitunga Amadi Tharamapo ine Sarugya Ke Tharanga Marilenana Manipuri Nata Sankritan Bo Yokatuna Malingi Thakta Chakangnaba Honabada Sobothotang Singh Laurong Kiba Sankritan Ge Oza Guru Singh da Department Ge Maike Dege Asamba Kudol Pitune Kai Kunabasot Ke Tharangi Athoiba Mitunge Wanan Pidaduna Aripam Sam Sarmana Hai Pikraba Laptampa Asige Sankritanta Asina Ladyba Mayam Laktage Sakang Biba Haiba Asi Laptam Asige Pitopa Magaloinana Kalagi Lamda Kanka Haidaba Ozaguru Senka Adugi Mahi Amakakni Masak Kanghodraba Yauna Sankritangi Lamda Lai Oidaba Ozaguru Singi Mapamda Laimana Amata Oidabaso Kanaba Mapampa Ama Dipamena Bakalahaningi Loinana Lamdamba Asikaki Oidraba Malinda Ladyba Hingliba Kudingi Oidaba Sankritanta Asibo Ngak Senduna Tama Matautai Pundoki Tarangi Manungchana Manipur University of Culture Ge Mahirui Shingna Nupi Palagi Isai Sakibaga Loinana Manipur Nata Sankritanta Apunbana Sankritan Saki Manipuri Lani ko hai se sanskrit ekoi Manipuri natre mate nate mukan hai mioi ba oina pol pa khuye anga pa phanga cultural heritage ama Manipur de le ba mani se Manipur se mami se mudi halam me am ligi bapam da ko ron ba thoi Kaksing District Ladyba Town Singda Mapung Paba Building Bylaws Amasamdana Janahana Pakipandamna Model Manipur Unified Building Bylaws 2024 Ge Oiba Hiramda Ngasinomage Oiba Brainstorming Session Ama Kaksing Poksupat Laikai Kaksing Municipal Council Ge Auditorium Hall da Pangthokre Town Planning Department Manipur sponsor Makada Manipur Architects Forum Pa Amasung Kaksang Municipal Council na Sinduna Pangthokliba Kananay Nabagi Mipamba Aduda Jeb Town Planner Nongtongbam Banjo President MAP Gitkumar Napram Senior Chief Executive Officer Al Romes KMC CEO EO KK MC and Sugno MC Thaikuipo Paumai Caretaker Chairperson KMC Naurem Sansakumar Caretaker Chairperson Sugno Municipal Council M Sarat Caretaker Chairperson KH Laimana Chingmana Maru Aiba Kayana President Member Singoina Sarugya K Kanane Nebage Aiba Mipampa Adada Sarugya Kiba Akanga Aisina Building Ka Bylaw Sinka Ase Town Singda Karigidamakta Chanaba Matau Taribano Karamba Makange Bylaws Lamda Masada Chanaba Matau Tabage Bylaws Sink Adubo Mapung Papa Bylaws Ama Oihanbada Kari Matau Tabage Haibane Chingbagi Matanga Wapam Kea Pongdong Napaki Hibaga Loinana Lamda Masi Nauna Arqueke Zonda 6 Rector Scale Gases Make Jonda Lerabana Lamdampa Alsida Apabambakange Bylaws Semduna Madu Praza Singna Mapung Pana Inaba Honaba Matau Tai Municipal Council Madi Marilenaba Department Assembly Ba Building Ka Bylaws Sink as a Council Natraga Department Ki Nate Mase Prezamiangi Septikini
yaiphanabagini hirampa asida mari lainaba stakeholder amadi lamdam adugi leijariba tongan CSO singnasu asoba thodang kal loba matau tai haiba wafam kyasu phongdonakhi ngasigi miphampa aduda town ta ahumdagi lakpa caretaker councillor sing stakeholder sing amadi tongan ba CSO singi mihut singi yauna mioi chamaga kunlomna sarbyakhi Asia a Center for Performing Arts Center Sangsamai Pebia Pandit Laika Imphalna Manipur Lainga ke Art and Culture Directorate na Piba Chief Minister ge Artist Sangi Tengbang CMPAT scheme ge Makada tha amage training ga loinana production of pung Sankritan Cholonga loinana Mari Suba Sankritan Numit Thauram ngase kaksang wadi dalaiba nitainanda mandap ta pangthokrai Tharamada Dr. Naure Munan Maite Division Forest Officer DFO Chandina Athiba Mitung Amba Sobamane Director Tapasya na Thauram Mapu amasung Sawai Sam Tenba Pungina Akanaba Mitung ko aina sarugyakhi Tharongi Mapung ko aiba Tharam Singh Oina Rajase Bhagachandra photo da highlight katna ikai khumnabu utpa amasung Tapasya Training Center kaksang waidi Kamla Parenge artist na utpa pungyam yaiduna pung Sankritan solompo utpana mapung oiba tharam oikhi adoiba mitungge waran piraduna Dr. Naure Munan Maite Division Forest Officer Sandena High Aikoina aikoige culture amasung sanabi asina aikobu malemasada masak taglebane aikoige culture amasung sanabi ase mangkrabade aikoisho malemba asidagi mangkhebegi United Nations Education and Scientific and Cultural Organization UNESCO na aikoigi Sankritan asibu masak khangbikiba numit asibu aikoina Sankritan numit haina thoram pangtokliba asi khak natana Sankritan ge masaka asibu mangandana thamnaba tizinto humjintuna aiba lairik senko oina thamlamnaba honabagi tangai phadaba lai haina su phongdokhe Plastic siznabana miyoba kunaida piriba amangba singe matangda Pauktoka Southona awareness PBG Tarang Paikalagane Haina Education SK Director NJ Bogendra Mitena Pondokre Wapama Singh as Samagra Secretary State Implementation Society Manipurna Sintuna say no to Sankan to use plastic hypathimda Pangtokiba state level competition Singdam Makok Taraba Mahiru Shinge Manayan Topaga Marilena Pondokivane India lenga ki Eco Club for Mission Life ki miyang makada plastic sizinadana bagi matang da pangtopa competition da gamming ki school ge oina Imphal East ge SK Ideal High School ta amade private school ge oina Imphal West ge wangwi da lairiba Pitambara English School na makota ke makota raba school ta ani asige Mairishinda Director NJ Bogendra na lusing duna Case Award amade momento pidna puning thawake Lambe Patalibel State Council for Educational Research and Training hold upon Toki Batarambaduda Samagra Siksha State Implementation Society Manipur State Project Officers Wediba and Bogendra Mitena Makatara Duna High Plastic Matangda Pangtoliba campaign Asi Mahiro Shingbo Lekak Tapitambi Mahuta Tongantonga activities sink Kanganaba Pandam the Pangtopane Plastic na Mioi Bada Amade Laibak Lehauda Kadai Fauba Akaiba Pibage Hibasi Mipung Kudimana Kangarabani Adubu Ngasi Fauda Plastic Seasonaba Topal Laytree Aduga Tingbasu Ngamdre Maru Ina Single Use Plastic na Piriba among Basing Haurakliba Mahiro Shingna Tangai Padana Awareness to Napipa Matautai Amaramda Malengi Oina Ayingasage Kal Kaitarekliba Ase Karamna Kangani Haiba Ase Paktaknana Kanganabage Pandamda India ge Prime Minister na Hodokiba Ek Pair Makenamba Haiba Thoramba Pangtoktuna District level da Johnson ge Oina Skun Singda Atoi Ehend Tanahan Bage Thauranka Paikatuna Lakpani Makatana so plastic free Oinaba Yauna Makal Kiage Kanaraba campaign natraga awareness sink Paktok Southona Paikanaba Thorang Tore Podoke Ngasagi Thoramada Education SK Additional Director Bisor Shore Kumuksam Samagra Siksha Elementary Ge Additional State Project Director Soraisham Devichu Sarugyake
हायरगति मिनिस्ट्री ऑफ एनवायरनमेंट की सु वो यम कनो कहते अवेयरनेस हम सुन लाई अदना सिंगल यूज प्लास्टिक सिना एनवायरनमेंट ते करी करी सु एज में हम खंगना मो फम अन सी की अवेयरनेस को स्कूल लेवल दा पार्ट ऑफ दी एक्टिविटी ने फिर सी सरेदा पांचोक चरी फंक्शन है Regional Center for Culture and Heritage RCGIS Manipur amasung Yaripok Sangeet Ashram Nata College Yambim Nasinduna Tarani Turak Suba International Sankritan 25 ke palan thorong ngasi Yaripok Bapol Laikai Deleba RCCHK Auditorium da Pangthokre ngasi gi thoram pa adu Andro Kendra Arang Pump Development Organization Yaripok Konthau Zampa Kule Chandra Memorial Nam Sankritan Poido Konzind Sri Sri Govindaji Nat Sankritant Wangkai Palace Compound Impant Guru Sanaton Apanba Hari Sankritant Naina Sang Sagonbon Mabudo Mantri Laikai Impal Chaitanya Institute of Sankritant Wangkai Thangsam Laikai Impal Nata Sankritant Solar Research Foundation Sagonbon Impant Guru Bira Nata Sankritant Academy Pishum Ningom Lairak Impal Traditional Folk and Cultural Research Center Mungsangai Iskunda Lairak Impal Amasung CYCA Kurai Putibalaikai Impal ga Puna Kusanagasin Kibani Taramadada Andro Assembly Constituency MLA Thomasam Sankumana Atoiba Mitung RCCIS Yaripoke President Laikramp Manina Toramapu Aduga JNMDA Manipur gi Guru Amadi Tarani Soba International Night Sankritan Celebration Committee gi Secretary Mahobam Saitaban Amadi Sanginata Academy Awardee Sagrapamp Hemanta Elias Ujatolana Akanaba Meeting Lensing Oina Saruyaki Tarongi Sarukama Oina Ngasigi Meeting Lensing na Luchingduna Saruka Yariba Singna Layo Kraba Nata Sankritan ge Guru Singda Hailai Katuna Ikai Kamnabasotke. Tonga Tongamba Artisingna Nupi Pala, Nupa Pala, Pung Cholomba, Amasung Don Cholom na Jingba Sing, Otke, Sarugya Keba, Artisingbo Ikai Kamnabo, Utpo Oina, Ngasigi. Mitunglen Singna Certificate Amadi Citation Sing Su Yantoke. Tablet ke sanahan di baru culture mani adalah adu culture sengasi di PCV ki jati kudu mana sekarang wadu international oya apapun apa ni hai benda mesra macam kudu dapat na langi bisa santi tibu mali bahasa mungkin di ningka tambah santi pun musiman Hauki Bakamsali Singani Kulumdogi Megi Tanka Omdege Hodana Stata Asada Togliba Iranka Asada Lansana Raktuna Lemramba High School Relic Amda Sangapam Lodiba Lemramba Warichiki Kunza IDP Shina District Administration Bistumpurna Ngasi Anisobatanka Ke Oina Masamasa Gayum Singda Hanjanan Kray IDP Shinga Unaduna IDP ni Haina Sakang se Yentopage Lemram Public Holda Ngase Pangto Pataramda DC Bisnupur Puja Langbam IAS ADM Bisnupur Toijamba Opendro MCS SDO BDO Nambol Tongramba Sankumar MCS SDC Nambol Toiding Zamba Sambhunat na Atoiba Meeting Lensing Oina Sarugya Ke Tharamdada DC Puzai Ilangbam na Ngasi Anishubatangka Ke Oina Ngasi Rally Camp Thaduk Laga Masage Mayumda Hansanaba District Administration Asiliba Asida Yaugadaraba Imonko Hunpumarige IDP Janiga Yankai Tareta Security Personnel Singna Makoibu Ubuga Saka Kanganaba Sakang se ID card Genthoke Loinana IDP Singbu District Administration ge Maikai de Sil Langlakpa Gari Singda Masa Masage Mayim Singh Imungi Port C Singh Punna Amadi Satkinaba Kungsata Adulam Taki ADM Toijampa Opendro Amadi SDO BDO Samkumarna Waroi Shingda Satuna Waroi Shingda Laiba Waroi Ningtau Kurumduna IDP Shingbu Tangdu Laitana Laiba Amadi Santi Hanjalan Biu Haina Kurumlaba Matungda IDP Shingi Yum Singda Odem Liba Pibam Sing Yang Singke Loinana Mapamduda Ngak Sananiba Security Gate Lepampa Amadi Law and Order Gi Pibam Sing Su Yang Singke Puzai Langbam na Pondo Kibada IDP Shingna Yumda Hanzinduna English Singna Laiduna Nangna Kunda Laitana Lainanaba Waroi Ningtau Krum Zabaga
loinana angangsing lairik laishu ningthina tamanaba tungi honarasi amade lamdam sida santi hanjalapa oresanu haiki ahanba tangkakta warai chingdege IDP nifuma pant masage mayumda hanjalangraba madungda ngasi amok IDP chaniga yankaitere ase ngasi hongsinaba district administration bisnupur chinbani makatana kumbi assembly constituency ge tongan tongaba mafam singdasu athoba matamda IDP singna rally camp tagi handuna hanagum masa masage yum singda laikinaba honari haiki Samjin to kadaba me amdo khigi paisa pirakpa fansina ana samjin biro aduga atana leiba hobiro aduga khoi sigi waroi chingdagi musana chamba hawragadi lamdam sisu peace murakadabani na khoina waroi gi ishwar khoirom jaraga amuk hena mayam chakhatma oirasano haina so agi warai chingdagi IDP leichon bump thasanana phondorakibada ngasi yumda hanba mikoba ase thamoida hainingai leitena tamthokpa ngamdana nungaiba phawi makhatana santi mapung phana laktuna manipur ge tonganba mafam singda leiriba IDP singsu masamasa ge yum singda hanjalamba oresano haiki Sahi ahum phaning iyum mado thadok jaraga iyum masi kamaina leibano kamai tawri haibasi khangdana leirakpado ngasidi akoi iyum da sanga ni haibagi harau sidi akoi sinna haibagi harau bogi pangkhai leite aduki mati nungai je aduki mati harau jai akoi gi Bisnupur gi madam bu hanna hanna thagat chari press media su thagat chari sida laiba security post adagi khuding ma harau madra haiba ngangdre loi nungai jare am nungai jare IDP singbu December thage manungda lenga ka sana masa ge mayamda hanjalhanaba haugani hairiba asi thabako oina onthorokpa matamda pamdaba thawdoka amada tholaroi habige chapsaba commitment amasu piba change haina impact news ge editor and receive yumnamba report na phongdokre wafamase kokomige meng makada Imphal West ge lamboi khonang khongda thasge tangka amadege hauduna chathariba IDP amadi miyam ge wakat mifamda phongdokibane Chuarchampur dege lanjanar tuna Imphal West ge konthau samba amade Sagol Tongbada Hangba Rally Camp Singda Lediba IDP Singna Saruka Yaduna Satakiba Wakan Mipambaduda Rupachandra Namakataraduna Status Sida Togliba Iranga Sige Wadavishinta Amapuragna Balekak Amadi Tonga Tonga Balup Keana Honoriba Asi Apabakong Tang Amani Loinana Lengangna Lautok Hibagi Matunki Inna IDP Sing Masamasage Mayumda Hanjanba Honaba Honoriba Asida Security Ge Henba Tabak Sing Lokhatpa Matau Tai Madunataduna IDP Amadi CSO Singe Pressure Dege IDP Sing Hanjan Hanba Haururaga Makoibo Ngapi Sembiba Ngamdrabadi Hena Chawa Irang Sing Makatana Lakbayai Haiki Meitei Lipun ge Thauburenta Haisnamp Silana Su IDP Singna Hauzak Tangnariba Awaba Asi Atatai Oina Inthokpa Chumloi Maru Oina Meitei IDP Singna Thenariba Awaba Singka Ase Kongnanaba Meitei Khudimang Nasu Mateng Pangnaba Changi Matamadu da State Asage Apunba Saktam Adu Ngakpangamgani Haiki Manipur gi amatoiba saktam ding nakadobani IDP ma 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 legdobani chakadobani sakarna madu singdobani gi hairaga leigadoriba miduna leiruba matamda mafam maduda ni dadana singdadobo kunsido adudadi emphasis yana Nursing na healthcare singe Younglen Sarune nurse yautana hospital salabangam loi amade doctor tanadana pharmacy dage hidak leiduna sabage hanabi miyamna thadoklase haina Caesar Hospital and Research Institute Langolge chairman da kam managing director Dr. Kundumam Palena Pondokre wafuma singa Caesar Academy of Nursing Sant Langona Sinduna Langond Laimanaida Leiba SARS auditorium hall
2दा पांथोखिबा सीजर एकेडमी ऑफ नर्सिंग सांगे तरेसुबा बैच बीएससी नर्सिंग महिरोइसिंगे लैंप लाइटिंग एंड और टेकिंग थौरंगा मरिलेना फोंदोखिबनी थौरमदुदा सीजर हॉस्पिटल एंड रिसर्च इंस्टीट्यूट श्री Langol ge chairman cum managing director Dr. K. H. Palin, District Hospital Tawange nursing superintendent Hauroi Bump Chandrasakhi Chanu Srige joint managing director Dr. Kundong Bump Chetan Siza Foundation Langonge President Dr. Brahmachari Mayam Gokul Chandra Sarma Amadi Siza Academy of Nursing Sange Principal Dr. C. H. Babitana Thorampa Aduge Mitunglan Sing Oina Sarugaki Taranga Marila Kundong Mampalina Makataraduna High Siza Hospital Ase Awang Nong Tangba State Singda Ladyba Apaba Hospital Singe Manungda Ama Oidi Amadi Nurse Ama Oina Tabaktawa Madamda Anaba Singbo Ningtina Sebato Viva Matautai Hospital Singda Ladyba Anabakea Dr. Amadi Nursing Lakpa Ubada Masage Anabakea Kautoktuna Mathamoy Chautok Saribani Loinana Hospital Asida Tamleba Nursing na Manipur ge Nursing College Skun Singda Pangtopa Examination Singda Sahi Kudiki position Yankai ge Manungda Institution Asige Mahiroi Sing Adam Yawangam Lakli Nursing ge profession da Laiba Haiba Asi Araiba Madinate Housek Mubige Punsi Sangdorokge Matungina Tongan Balena Kia Sulakli Sakolapage Matungi ina aso apange sangso hengalakle hauzaki matamda ICU asi life saver ama oibana asiguma tongan hiram kage patient care ge oibasangka asi khangsinba tangai phade phungdokhe saver oire adu janate hajiki anga gi damakta piku heart gi damakta main chapa gi damakta neuro gi damakta tama ICU le hai me am sigoi loina basiki knowledge loina skill me am sig develop ta Universal Friendship Organization UFO Impal West Headquarter number 1 Langtabal Puramangkong Battalion ge Manungchana Leiba Maitei Huyan Lalong Sindam Sanglen Sajal Academy UFO Hawa Marang Tingtam Laikai Branch ge Kuntha Suba Rising Day ge thoram ngase achamba thorampa amagaloina na pangthokre Hairiba thorampa duke manungchana organization asge founder Luting Purenta RK Manishna ge mapamda members singna ikai khunaba ulaba matung organization asge president RK Sana Party Halda Jaden Salute Piduna so ikai khunaba utke bagaloina na thorampa duda UFO ge oina laidiba thangta ge sub instructor Nomai Temp Bizoina ngasi haunabi matung ina ibudo pakhangba yekpa malemge phiran chingkhatke amadi organization asge members singna malemge phirange maphamda celebrate kai khumna basu utke ngasi gi tharamba duda UFO ge president RK Sanaparihal home secretary L Loyemba commander Y Singsang Lakpa UFO ge oina leiriba thangta ge civil instructor Nomai Temp Bizoi Battalion Commander Singh Amade Manipur ge Tongadongamba Mapang kaya dage lakpa UFO ge member sing na so sarugya ke Mayai Gabani Sabo Maru Fangna Manganar Bage Pandamda Linkha Kiba Anti-Narcotic Drugs Organization Kanglai Park and Doke Taresuba Mapokomon Taram Ngase Tawanta Malaground Community Hall the Pangthokre Taramatuda Kangaboy Assembly Constituency MLA Okramp Surjakumar Endoke President Chinkai Luwangsa Nabke SP Wathampa Basu Thobal Apanba Loop Talge President Rameshwar Waika Amadi Private School Development Council PSD Shi Thabange President Zotin Salamna Athoiba Mitung Tharamapo Amade Akanaba Mitung Oina Sarugya Kibagaloina Health Services Manipur ge Thabaktage Patharaba Senior Psychiatrics Dr. Hawizampa Angom Sana Wangangoi Oina Sarugya Ke Tharamatuga Mari Lainana Athoiba Mitulange Waron Piraduna MLA Okram Surjakumarna Hai Kibada Haugalakliba Naron Kea Yauna Hausik Hidang Kudimakta Manipurasi Awabatangka Kamada Lady Bani Masagi Matakta Hausik Lamdam Asida Drake Saitenka Panglaba Lehoba Asi Laidaba Imuna Ayamba Oibra Kali Hairaduna
paisa paibasingna leiraga angang singda tharani adudage drug lecture horone leibang ngamlaktaba madamda gedi huranjin sinti mayam pama tholapage maram amaso oiribani haiki lamdam asida hosek hirampa kayada awaba mayungnaba naha singda matamge matungina thabak sing phanglaktaba santhok lambi lairaktaba mayam asinaso drug seasonaba hengalapage masaka masuni maram maduna ekhoi khudimangna hiram asida asoba thodang amamam lopham tu e haiki mahana makatana hai may kabani sa thingnaba leiriba sing amadi rehabilitation center singbo oirabaso paisa yenglaga tholakpara haibasi munna yengbaso matau nisaga mari lainaba sing masadage hauraga asoba singsu pharaga lamakhangda paisa kharana mention khiba taragade lamdam asidaso kharade adompa lehoba tabani haraduna masida victim ohegodriba ase hawgalagliba naharo sing mahiro singni haiki apunba chokhatpa amadi tangdu laitaba lamdam amage pandamda Imphal East district ke purum khulenda leiba Wonderland Adventure Park and camping da salaitare ke piranchanga khrei piranchangkhatpage tharampa aduda sapamcha jadabani president Federation of Haumi Vidyapati Sanjam Vice President Lining Thau Sanamahi Temple Board Dr. Kangabam Romeo Secretary Indian Mountaineering Foundation NES Guinness World Record Holder Amadi S.S. David Purum Village Sip Purum Kulena Tharamapu Singko Oina Sarugyaki Imphal East ki yamna maru oiriba wangkai ayangpale road ase lengana matam sangna sambiraktabana hauzakti asuge matik phibam phatabana miyange sathok sasan tawba yahandre lambi asage nakal animakta lengana lambi paktokpa amadi tawkhai khogaiba torokpa yumkai fawba thugaiduna eviction gi mingda mongmarint tadaba thabakya torokpadagi lambi paringka ase uful waifulna pikthalle nomagi chara tanjareba miyamna lambi asida satpangamnadre asuke mate khudong sadre amadi second traffic point dage porompai dc rota lambi ase samjin biraktabdagi khunja sing thoraktuna lambi thingbage khongjang sangselalgleba asi mari ledaba MLA singna yengsampham thoi lenga ke tolop sariba MLA singna makhoi MLA oidre haizenduna miyamge chakhat thorange thabakdage na thaiduna senthongnaba honaba chumde mari lenaba MLA na mang tharaga governor da miyamge awabagi kham thengnabiriba khanganbio haina Foundation for Rural Urban Development Manipur ge President L Tomana Phongdoragli Kurai Kendrage MLA Laishangtam Susindrona Masage Leijaba Machinery Putoktuna Ponk Lambi Hangdukli Miamge Satok Shasinda Nungainaba Koilas Taduna Lambi Assembly Trend Kaya Sandaktuna Lunana Thamli Amadi MLA na Pong Lambida Miamge Khanduna Thamlamba Lamsing Asi Nag Yeta Gari Thamduna Thamliba Amadi Lam Kopsaliba Singna Isa Isana Khangna Loktopio ana eki emergency lakpada kudong sadaba mayoknare maramasina mari lenaba authority na miyang janghaningi aduga khurai kendrage MLA na pong lambige mamangda thong saduna amadi geta palaga ana ek pusanbada kudong sanaba lambida thamliba MLA ge pungning sigsanjari aduga waloliba khulai kendrage lambi singe award pa Yangsen Binaba MLA ge pungning singsanjari haina el tomana phongdoragle Ibakan rasa macam mana amon nang kena tongkang lebih si lain bagian dari MLA sini kalau sudah yang apa bagi mau MLA wajib hai apa pun tolong dari apa mau tolong lori apa nama yang saya baca kira kadi aku pai di hai kena apa Satisga ge Bizapur District Security Personnel singa khutthongna bage thaudokta sigiba Naxalite ke masing tanani pansukre State Police ke unit ama oriba district
Reserve God ke personnel ahum amasung khuttongnaba aduda laikhidre hairi pung taranithoi rom nongmai kamnabagi thodok tuda sikiba next slide taranithoi gi haksang ngarang yem sagaisan numigi numidang waram phawbada phangkibani asiba haksang taruk amanang asi phangmang amkibani sai sida sarthagiba encounter da sikiba security personnel singge masingna punna kulumdai sukre hairi Hausagarobada Maroiba Paw Amane Pisari Sankritan De Thorampang Thokre Building bylaws Semtana Chanahana Bagi Pandamda Kanana Bagi Mikampang Thokre Laimramba Warai Chingi Kunza IDP Ching Masamasagi Mayimda Hansalan Kre Loinana Satisgargi Bizapur District Security Personnel Singa Kuthaudokta Sikiba Naxala ke masing taranipan sukre Imis Waldam ngasagide matang sadaloi jare ming tabiri pasang bo mokahna kurum jare